ꯃꯌꯥꯝ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯁꯦ ꯑꯩ ꯅꯝꯃꯔꯣꯏꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯒ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯥꯟꯅꯒꯤ ꯑꯣꯁꯤ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯏꯕꯣꯇꯣꯝꯕꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯁꯨ ꯎꯔꯦ ꯃꯥꯏ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯌꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯌꯥꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯖꯔꯛꯏꯕ ꯃꯌꯥꯝꯁꯤ ꯑꯩꯕꯨ ꯌꯥꯕꯤꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯌꯥꯕꯤꯅꯤꯡꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯣ ꯃꯥ ꯐꯅꯌꯥꯝ ꯁꯣꯏꯔꯝꯕ ꯂꯥꯜꯂꯝꯕꯗꯣ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯃꯥ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯦꯕꯨ ꯍꯥꯏꯒꯦꯔꯥ ꯃꯥꯅ ꯑꯁꯣꯏꯕ ꯇꯧꯔꯝꯕꯗꯣ ꯂꯩꯀꯥꯏꯅ ꯋꯥꯔꯛꯄꯤꯌꯨ ꯂꯩꯀꯥꯏꯅ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤ ꯑꯣꯔ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯗꯨꯝ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯑꯗꯨꯝ ꯃꯗꯨ ꯑꯦꯛꯁꯦꯞꯁꯨ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯐꯕ ꯇꯧꯔꯛꯄꯁꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯈꯔ ꯇꯧꯖꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕ ꯈꯔ ꯂꯩ ꯃꯥ ꯌꯥꯝ ꯐꯖꯅ ꯖꯤꯔꯤ ꯃꯥꯏꯀꯩ ꯌꯥꯝ ꯐꯖꯅ ꯃꯥ ꯇꯧꯕꯤꯔꯝꯃꯤ ꯄꯥꯡꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯃꯥ ꯇꯧꯕꯤꯔꯝꯃꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯁꯨꯝ ꯋꯥꯈꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯉꯁꯤ ꯏꯌꯥꯝꯕꯗꯨꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯩꯉꯣꯟꯗ ꯇꯥꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯃꯥꯡ ꯈꯔ ꯈꯛ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯤ 5-10ꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯁꯣꯏꯔꯛꯄꯩꯁꯨ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯍꯦꯛ ꯈꯣꯡꯒꯣꯏꯅ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯍꯦꯛ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯀꯅꯥꯅ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯊꯥꯕꯤꯔꯒ ꯆꯤꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯀꯤꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯨꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗ ꯑꯩ ꯀꯅꯥꯝꯇꯒꯤ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯑꯩ ꯃꯤꯆꯪ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯩ ꯆꯪꯖꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯏꯌꯥꯝꯕꯗꯣ ꯁꯣꯏꯔꯝꯕ ꯌꯥꯏꯕ ꯏꯌꯥꯝꯕꯗꯣ ꯁꯣꯏꯕꯗꯨ ꯋꯥꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯉꯣꯟꯗ ꯁꯣꯏꯕ ꯄꯣꯠꯇꯨ ꯁꯣꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯅ ꯇꯧꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯑꯩ ꯏꯃꯣꯁꯅꯦꯜ ꯑꯣꯏꯀꯣ ꯃꯤꯠꯇꯩꯁꯨ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯏꯌꯥꯝꯕꯁꯦ ꯑꯩ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯖꯤꯔꯤ ꯈꯣꯡꯆꯠ ꯆꯠꯄꯗ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯕꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯌꯥꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯀꯤ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯆꯦꯟꯖ ꯆꯣꯡꯖꯗꯅ ꯇꯧꯖꯔꯤꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯃꯕꯨ ꯁꯨꯝ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯑꯃꯅꯀꯣ ꯁꯨꯃꯥꯏꯅ ꯈꯣꯡꯒꯣꯏꯅꯔꯒ ꯇꯧꯕꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯌꯦꯛꯅꯕꯅꯁꯨ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯍꯟꯅꯤꯡꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯌꯦꯛꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯍꯟꯅꯤꯡꯕ ꯃꯤ ꯑꯃꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨ ꯌꯦꯛꯅꯕꯅ ꯇꯧꯕ ꯉꯝꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏ ꯃꯁꯦꯝꯅ ꯉꯁꯤꯁꯦ ꯇꯧꯔꯒ ꯇꯧꯕꯗꯨꯗ ꯌꯥꯝ ꯊꯃꯣꯏꯁꯦ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯤꯒꯨꯝꯕ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯑꯗꯩꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯒꯤ ꯍꯌꯦꯡ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯌꯦꯡ ꯑꯁꯣꯏꯕ ꯃꯆꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯣꯡꯊꯣꯛꯆꯧꯔꯒ ꯆꯍꯤ ꯁꯥꯡꯅꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯂꯩꯈꯥ ꯇꯥꯍꯜꯂꯒ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯀꯥꯟꯗ ꯑꯩ ꯌꯣꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯩ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯁꯦꯕꯥ ꯇꯧꯕꯁꯦ ꯇꯣꯛꯑꯁꯤꯔꯥꯒ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯁꯨ ꯑꯩ ꯐꯥꯎꯋꯦ ꯉꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯐꯥꯎꯋꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯦꯕꯥ ꯇꯧꯕ ꯑꯩ ꯇꯣꯛꯑꯁꯤꯔꯥ ꯑꯩ ꯇꯣꯛꯑꯒ ꯃꯅꯤꯄꯨꯔꯗꯩ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯩ ꯁꯥꯏꯂꯦꯟ ꯂꯩꯔꯒ ꯑꯇꯣꯞꯄꯗ ꯆꯠꯂꯁꯤꯔꯥꯅ ꯐꯥꯎꯋꯦ ꯑꯗꯣ ꯉꯁꯤ ꯂꯩꯕꯥꯛꯀꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯤꯅꯕ ꯍꯥꯏꯗꯤ ꯈꯔ ꯊꯣꯛꯄꯤꯔꯒ ꯈꯣꯠꯄꯤꯔꯒ ꯍꯥꯏꯗꯤ ꯆꯦꯟ ꯆꯣꯡ ꯇꯧꯖꯩ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯔꯛꯄꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯣꯟꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯌꯣꯟꯅꯔꯒ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞ ꯏꯔꯝꯗꯝ ꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯥꯗ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯛꯄꯗ ꯑꯦꯛꯁꯦꯁ ꯂꯣꯏ ꯄꯤꯔꯒ ꯂꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯟꯈꯠꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯁꯣꯏꯕꯗꯨ ꯃꯅꯨꯡ ꯃꯄꯥꯟ ꯈꯤꯇꯪ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯔꯒ ꯀꯟꯅꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜ ꯂꯩ ꯍꯥꯏꯕꯅꯤꯗ ꯐꯔꯕꯠꯇꯁꯨ ꯗꯦꯀꯣꯔꯦꯇꯦꯠ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯁꯔꯀꯥꯔꯒ ꯀꯩꯒ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯇꯧꯅꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯗꯤꯞꯅꯦꯁꯇꯨꯗꯤ ꯑꯩꯈꯣꯏ ꯆꯪꯅꯤꯡꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯠꯂꯤꯁ ꯃꯥꯡꯖꯤꯟ ꯊꯥꯗꯅ ꯇꯧꯔꯝꯃꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ
ꯈꯜꯂꯦ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯌꯥꯔꯒꯗꯤ ꯀꯛꯄꯤꯌꯨ ꯑꯦꯗꯃꯤꯟꯁꯤꯡ ꯊꯥꯒꯠꯄꯤꯔꯤꯕꯁꯤꯡ ꯍꯥꯏꯗꯤ ꯌꯦꯛꯅꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯁꯨ ꯃꯣꯏ ꯑꯇꯣꯞꯄꯒꯤ ꯐꯨꯔꯨꯞꯀꯤ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯃꯌꯥꯝꯗꯁꯨ ꯆꯥꯏꯕ ꯍꯧꯔꯝꯃꯅꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯗꯨ ꯃꯩꯖꯥꯎꯕꯤ ꯍꯧꯔꯕꯒꯨꯝꯕꯅꯤ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯟꯃꯤꯟꯅꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯈꯪꯅꯕꯤꯕ ꯑꯦꯗꯃꯤꯟ ꯀꯩꯀꯩ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯛꯑꯣꯅ ꯑꯃꯨꯛꯇꯪꯗꯤ ꯏꯌꯥꯝꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯒ ꯏꯌꯥꯝꯕꯗꯨ ꯈꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯅꯠꯇꯦꯀꯣ ꯁꯤ ꯏꯌꯥꯝꯕ ꯏꯕꯣꯇꯣꯝꯕꯤꯗꯨꯒꯤ ꯃꯥ ꯈꯛꯇꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯀꯣꯛ ꯆꯤꯡꯉꯀꯥꯟꯗ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯈꯔꯒꯤ ꯑꯩꯈꯣꯏ 30 ꯑꯃ 90 ꯑꯃ 50 ꯑꯃꯀꯣ ꯑꯩꯈꯣꯏ ꯈꯔꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯌꯥꯔꯒꯗꯤ ꯀꯛꯄꯤꯌꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯆꯦꯟꯖ ꯆꯣꯡꯖꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯃꯅꯤꯡ ꯍꯜꯍꯟꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯑꯣꯏꯗꯧꯔꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯅꯄꯥꯛ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯏꯌꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯌꯦ ꯑꯩꯅ ꯈꯪꯕꯗ ꯑꯗꯨꯅ ꯃꯥꯏꯁꯨ ꯁꯞꯄꯣꯔꯠꯇ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯁꯣꯏ ꯑꯔꯥꯟ ꯑꯗꯨꯝ ꯈꯔ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯇꯧꯅꯁꯤ ꯃꯁꯤꯗ ꯑꯩꯅ ꯃꯥꯏꯀꯩ ꯑꯝꯇꯒꯤ ꯃꯤꯆꯪ ꯆꯪꯖꯕꯩ ꯋꯥ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯤꯕ ꯑꯗꯩꯗꯤ ꯋꯥꯔꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯍꯣꯏ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯕꯩ ꯋꯥꯔꯛꯄꯤꯕ ꯇꯧꯕꯤꯕꯗꯨꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯊꯃꯣꯏꯗ ꯑꯄꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯀꯣꯛ ꯆꯤꯡꯅꯔꯒ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯑꯝꯇꯪꯗꯤ ꯁꯧꯒꯠꯃꯤꯟꯅꯁꯦ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣꯗꯣ ꯀꯛꯄꯤꯌꯨ ꯍꯥꯏꯕꯗ ꯑꯝꯇꯪꯗꯪꯒꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩ ꯉꯁꯤ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯇꯧꯒꯦꯅ ꯈꯔ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏ ꯀꯧꯔꯀꯥꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯒꯤ ꯀꯧꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯃꯗꯨ ꯃꯣꯏꯅ ꯀꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯛꯏ ꯄꯦꯟꯗꯦ ꯈꯣꯠꯇꯦꯅ ꯃꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯔꯝꯃꯒꯗꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯩ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯀꯂꯛ ꯄꯦꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯁꯥꯎꯕ ꯏꯒꯣ ꯅꯨꯡ ꯑꯗꯩꯗꯤ ꯍꯦꯛꯇ ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯂꯧꯃꯤꯟꯅꯁꯦ ꯑꯩꯅ ꯉꯁꯤ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯂꯩ ꯐꯦꯁꯕꯨꯛꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯁꯦ ꯍꯦꯛ ꯇꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯀꯣ ꯀꯔꯤꯗꯤ ꯏꯀꯥꯏꯒꯤ ꯋꯥꯡꯕꯁꯦ ꯊꯥꯗꯣꯛꯅꯔꯒ ꯊꯥꯒꯠꯂꯣꯏꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯒꯠꯂꯦ ꯊꯥꯒꯠꯂꯣꯏꯗꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯒꯠꯅꯔꯦ ꯐꯦꯁꯕꯨꯛꯇ ꯍꯦꯛ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯌꯥꯏꯌꯦꯁꯦ ꯍꯦꯛ ꯇꯥꯛꯎꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯣꯞꯇ꯭ꯔꯁꯨ ꯌꯥꯕ ꯖꯒꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯆꯣꯞꯄꯒꯤ ꯐꯤꯕꯝ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯐꯥꯎꯔꯦ ꯍꯥꯏꯗꯤ ꯇꯣꯛꯑꯒꯦ ꯈꯜꯂꯛꯑꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯇꯣꯛꯑꯒꯦ ꯍꯥꯏꯕꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯈ꯭ꯔꯦꯕ ꯉꯁꯤ ꯏꯌꯥꯝꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯇꯣꯝꯕꯤ ꯁꯤ ꯍꯥꯟꯅꯒꯤ ꯕꯣꯇꯣꯝꯕꯤꯁꯦ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯨꯝ ꯎꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯆꯤꯡꯕꯤꯔꯛꯅꯅꯕ ꯃꯤ ꯋꯥꯠꯂꯛꯀꯅꯤ ꯂꯩꯄꯨꯡꯗ ꯐꯝꯃ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃ ꯈꯣꯠꯂꯒ ꯇꯧꯔꯒ ꯌꯣꯟꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯈꯤꯇꯪ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯕꯁꯦ ꯇꯁꯦꯡꯅ ꯀꯅꯥꯝꯇꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯝꯇꯒꯤ ꯐꯣꯔꯗ ꯉꯥꯡꯖꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯗꯤ ꯍꯥꯏꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯃꯁꯦꯝꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯌꯦꯛꯅꯕ ꯁꯦꯝꯍꯟꯅꯤꯡꯗꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯈꯨꯔꯨꯝꯃꯀꯥꯟꯗ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯑꯩ ꯅꯅꯥꯎꯅ ꯅꯆꯥꯅ ꯑꯗꯨꯒ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯤꯂꯣꯡꯗ ꯂꯥꯟꯖꯦꯜꯂꯛꯄ ꯃꯌꯥꯝꯅ ꯁꯥꯖꯕ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯁꯤꯂꯣꯡꯗ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯑꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯋꯥꯏꯈꯨ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯁꯦꯟꯗꯣꯡ ꯇꯥꯟꯕꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯟꯖꯦꯟꯕ ꯀꯥꯡꯕꯨꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯥꯏꯇꯥꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ
ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯐꯨꯔꯨꯞ ꯖꯥꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯐꯨꯔꯨꯞ ꯖꯥꯇꯤꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯈꯜꯂꯀꯥꯟꯗ ꯆꯦꯟ ꯆꯣꯡꯖꯕꯅꯤ ꯅꯤꯡꯍꯟꯅꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯆꯩꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃꯅ ꯆꯩꯕꯤꯔꯦ ꯉꯥꯡꯉꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯦ ꯆꯥꯔꯣꯏꯗꯕ ꯈꯣꯟꯊꯤ ꯃꯌꯥꯝ ꯆꯥꯕꯤꯔꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯌꯥꯝꯕꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯧꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯀꯣꯛ ꯆꯤꯡꯉꯤꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯕꯗꯁꯨ ꯑꯩꯈꯣꯏ ꯀꯤꯔꯦꯅ ꯂꯣꯏ ꯍꯥꯏꯅꯔꯦ ꯍꯥꯏꯗꯤ ꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯕꯐꯥꯎ ꯑꯩꯈꯣꯏ ꯈꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯤ ꯑꯦꯅꯤ ꯃꯌꯥꯝꯗ ꯉꯁꯤ ꯁꯨꯛ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯗꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯨ ꯁꯨꯃꯥꯏꯅꯈꯟꯗꯅ ꯑꯁꯣꯏꯕ ꯑꯃꯃꯝ ꯂꯣꯏ ꯊꯤꯔꯀꯥꯟꯗ ꯑꯐꯕ ꯂꯤꯁꯤꯡ ꯇꯧꯈꯤꯕ ꯀꯠꯊꯣꯛꯄ ꯂꯤꯁꯤꯡ ꯇꯧꯈꯤꯕ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯗꯒꯤ ꯇꯧꯗꯅ ꯇꯣꯂꯣꯞ ꯀꯠꯊꯣꯛꯇꯅ ꯈꯣꯝꯖꯤꯟꯗꯅ ꯇꯥꯁꯤꯟꯗꯅ ꯆꯦꯟ ꯆꯣꯡꯉꯤ ꯃꯌꯥꯝꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯁꯣꯏꯕ ꯑꯃꯃꯝ ꯑꯅꯤ ꯇꯧꯕꯁꯤ ꯌꯣꯟꯗꯅ ꯁꯨꯝ ꯇꯧꯕꯤꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯅꯤꯀꯣ ꯑꯗꯨ ꯈꯇꯪ ꯍꯣꯏ ꯑꯃ ꯌꯦꯡꯅꯔꯀꯥꯟꯗꯀꯣ ꯈꯇꯪꯗꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦꯅ ꯊꯝꯖꯒꯦ ꯏꯌꯥꯝꯕꯗꯨ ꯈꯇꯪ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗꯀꯣ ꯃꯥꯁꯨ ꯐꯖꯅ ꯑꯃꯨꯛꯀ ꯂꯩꯀꯥꯏꯗꯨꯒ ꯀꯩꯗꯨꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯌꯥꯔꯤꯈꯩꯗꯤ ꯁꯥꯎꯅꯗꯕꯁꯨ ꯑꯣꯏꯁꯅꯨ ꯊꯃꯣꯏꯗꯤ ꯌꯥꯝ ꯀꯥꯏ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯔꯥ ꯗꯥꯎꯟꯐꯣꯜ ꯍꯥꯏꯕꯨ ꯄꯨꯔꯥ ꯗꯥꯎꯟꯐꯣꯜ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯍꯦꯛꯇ ꯀꯅꯥꯅ ꯀꯅꯥꯅꯣꯁꯨ ꯈꯪꯅꯗ꯭ꯔꯦ ꯀꯅꯥꯅ ꯀꯅꯥꯗ ꯔꯦꯁꯄꯦꯛ ꯇꯧꯅꯒꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯇ꯭ꯔꯦ ꯑꯉꯝ ꯆꯥꯅꯔꯦ ꯃꯥ ꯊꯣꯛꯄ ꯉꯥꯡꯅꯔꯦ ꯄꯪꯇꯧ ꯇꯧꯅꯔꯦ ꯁꯨꯝ ꯈꯟꯅꯁꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯁꯨ ꯃꯃꯤꯡ ꯄꯜꯂꯒꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯣꯔꯣꯉꯥꯟꯕꯗ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯀꯣ ꯏꯌꯥꯝꯕ ꯀꯣꯔꯣꯉꯥꯟꯕꯅ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯁꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯑꯁꯨꯃꯥꯏꯅ ꯌꯣꯜꯂꯛꯑꯗꯤ ꯀꯔꯤꯅꯣ ꯃꯤꯗ ꯑꯩꯈꯣꯏꯗ ꯑꯣꯏꯗꯣꯏꯁꯤꯕꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯃꯍꯦꯁꯅ ꯃꯇꯦꯛ ꯑꯃ ꯀꯩꯅꯣꯝ ꯁꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯑꯁꯨꯃꯥꯏꯅ ꯌꯣꯜꯂꯛꯑꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯨꯃꯥꯏꯅ කොꯊꯣꯛꯑꯒ ꯌꯣꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯝꯁꯦ ꯃꯤꯅ ꯇꯧꯔꯛꯇꯧꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯣꯟꯊꯣꯛꯀ ꯌꯣꯟꯁꯤꯟꯒ ꯇꯧꯗꯅ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯂꯝꯃꯤꯕꯁꯤꯡꯁꯤꯗꯨꯅ ꯂꯣꯏ ꯇꯣꯛꯈ꯭ꯔꯒꯗꯤ ꯀꯅꯥꯅꯒꯨꯅꯣꯕ ꯑꯩꯈꯣꯏꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯔꯛꯇꯣꯏꯁꯦ ꯑꯗꯩ ꯕꯤꯠ ꯍꯟꯅꯔꯒ ꯇꯣꯛꯈꯤꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯕꯤꯠ ꯍꯜꯂꯒ ꯇꯣꯛꯈꯤꯕ ꯃꯤꯁꯦ ꯑꯩꯅ ꯈꯪꯕꯗ ꯂꯥꯟ ꯃꯇꯝꯗ ꯃꯃꯥꯡ ꯊꯥꯔꯒ ꯇꯧꯔꯝꯕ ꯃꯁꯥꯒꯤ ꯁꯦꯟ ꯄꯨꯊꯣꯛꯑꯝꯕ ꯒꯥꯔꯤ ꯄꯨꯊꯣꯛꯑꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯑꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯇꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯤꯕꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯒꯤ ꯉꯁꯥꯏ ꯀꯣ ꯚꯤꯗꯤꯑꯣꯗꯒ ꯍꯥꯏꯕꯤꯕꯗꯣ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗꯤ ꯍꯛꯊꯦꯡꯅꯅ ꯎꯍꯧꯋꯦ ꯏꯌꯥꯝꯕꯗꯨꯅ ꯋꯥꯅ ꯃꯥꯏ ꯇꯣꯂꯣꯞꯇꯒꯤ ꯇꯧꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯇꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯐꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯟꯈꯤꯀꯣ ꯑꯗꯒꯤ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯉꯝꯕ ꯈꯔ ꯄꯤꯕ ꯆꯠꯄꯁꯦ ꯏꯌꯥꯝꯕꯁꯤꯅ ꯍꯦꯛꯇ ꯕꯦꯠꯆ ꯕꯥꯏ ꯕꯦꯠꯆꯅꯦ ꯃꯥꯅ ꯄꯤꯊꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯆꯅꯤ ꯄꯤꯔꯝꯕꯗꯨ ꯃꯥꯅ 1,000 ꯄꯤꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯀꯩꯀꯩꯈꯔ ꯇꯧꯕꯗꯨ ꯑꯋꯥꯠꯄ ꯑꯃ ꯂꯩꯌꯦꯡ ꯇꯥꯕꯗ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯇꯧꯈꯤꯕ ꯏꯌꯥꯝꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯋꯥꯍꯩꯗꯣ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯂꯨꯄꯥ 5 ꯄꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯊꯃꯣꯏ ꯌꯥꯝ ꯅꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯏꯌꯥꯝꯕꯗꯨꯅꯁꯨ ꯍꯣꯏ ꯈꯪꯗꯕꯩꯕꯨꯗꯤ ꯍꯥꯏꯕꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯃꯤꯠꯁꯤꯅ ꯁꯪꯁꯪꯅ ꯎꯍꯧꯕ ꯖꯦꯏꯗ ꯂꯩꯔꯀꯥꯟꯗ ꯑꯩꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝ ꯃꯌꯥꯝ ꯑꯃ ꯆꯠꯂꯀꯥꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯟꯗ ꯏꯌꯥꯝꯕꯗꯨꯅꯒ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯩꯅ ꯏꯃꯥ ꯃꯌꯥ ꯄꯥꯏꯕꯤ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯏꯁꯤꯡ ꯂꯩꯔꯒ ꯏꯌꯥꯝꯕꯗꯨꯅ ꯊꯤꯜꯂꯛꯈꯤꯕ ꯍꯥꯏꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯕ ꯌꯥꯔꯣꯏꯀꯣ ꯀꯥꯏꯅꯒ ꯏꯌꯥꯝꯕꯗꯨꯅ ꯊꯤꯜꯂꯛꯈꯤꯕ ꯔꯤꯂꯤꯐꯇ ꯃꯤ ꯃꯌꯥꯝꯗꯨꯅ ꯁꯥꯏ ꯍꯥꯏ ꯀꯥꯟꯗ ꯐꯦꯟ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯀꯥꯎꯔꯒ ꯃꯤꯗꯣ ꯄꯨꯔꯥ ꯍꯦꯛꯇ ꯀꯣꯝꯗ ꯆꯤꯡꯊꯕꯅꯦ ꯉꯁꯤꯁꯦ ꯂꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯕꯤꯅꯤꯡꯗꯕ ꯃꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯔꯟ ꯇꯧꯕ ꯂꯦꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯔꯣꯝꯗ ꯑꯐꯕ ꯇꯧꯕꯁꯦ ꯀꯨꯏꯅ ꯆꯠꯇꯕꯩ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯀꯨꯏꯅ ꯆꯠꯇꯕꯅꯦ ꯀꯨꯏꯔꯛꯑꯔꯣꯏ ꯀꯅꯥꯝ ꯂꯩꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯂꯨꯆꯤꯡꯉꯝꯕ ꯃꯌꯥꯝ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝ ꯇꯞꯅ ꯕꯤꯠ ꯍꯟꯈꯤꯕꯗꯒꯤ ꯂꯩꯊꯣꯛꯈꯤꯕ ꯇꯣꯛꯈꯤꯕ ꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏꯁꯦ ꯁꯨꯝ ꯇꯧꯋꯦ ꯑꯩ ꯏꯌꯥꯝꯕ
keno aji akhoi yamai bo tombi se kisum khata na ma prasai saba torkani ha bi ai thajade thai ngasin ma nangi bai kai ba torok pusu oisunu ko adu thajade ma ngasi mongona tai ba dasa sina ai ngona thoga jo ai makhata na torok to man su adi adi dum akhoi na ga chak ye na khotana to na da as kai ne ma na mi ngona pisa khai ye na khotan to makhata na khoi kamai to ni kani so no ai te adu ma'am afaba samaj ama seminasi manipur semgat paib se akhoi noina semdras ya ponte phanayamna kaino khoi sauna banwai double so at the end of the day khoi metem changa tani khoi masem nga tani khoi hek khoi ngakna si tawna si yamaduna soiramba leiba khopa mayam do khoi lekai na dum aidi kaino to yeng ba ya yeng kan tum warak piyo khoi ta du khoi nungai taba lejere tawdabu ai sum aingon kok ta kha lak bai tare as hajik leba ki makok ching ni ba khoi lei manga tara se sumaina soiba mon thola khoi manga tara si yola agadi akhoi gi phibam na kamain to ba du ga lebak sina kanana lu ching do ba ga hai se khale ngasi se sum wakan ji nungai trai tare yam nungai trai shilong da ga ji ai amor me salesman ai o ja pot yom ba lai ko khoi lanjela pa myam to pot myam ji yon lai akhoi ga soibam na ga khoi sumain to myam ji pura akhoi ji yon thok pira di ya be nungai tre da aigi nang khangna chana jino so han chi matter sin nang yaw kanu na hai nga si ek video do u moi thajil la do no si ai react to so moi yam do par pat su ai yam khangna dra su close oi dra su leba ki phasana chelam mi ni akhoi moi na smaina tang asoi yeng na khoi ma sem khatang kaino support tong na dra di kamai to go ne angkal adu nga sai khoi ki yam lu na soiram ba kun nai tare lam dui mai be myam da su yam dui mo chil ga ina aina oina ai la le ai jari soi da ngam da ba lan da ngam da ba mioi bani yam du na soi ba do ai di manau pa mo ina du ga khoi le bak si gi khoi ka tang chen ja chung ja ba mamang thar chen bai da loi chen min nei ni ko chen ba bu di ima ko ju li maya pham mi yam ko du su atum ngasai hai lan ka pa chat le ko myam chat pi rang ni alo akhoi su khatang khoi camera mamang khoi ji ka tho o gan da pura mapan ni khang de kaino da ni manun ni khani khoi kha che la ka tau jaru bani na khoi khatang kai ni nungai ta ba nungai ju ta bai ta manau moi na khoi la le na hai jeri ya ga de tang di khoi tongmin na se ai di khang de yam nungai te mayam phajana dum ka tau biyo aduga yam dogi awana da khoi dum saruk ya jari dui mai bel sing da su kano torom ba do khoi la le na hai jari ai yam sang hai jar ga ko kan na kano to gi yam kan to ri dana dum kano to jaki thank you so much